ngasi phongkhiba tungan manipuri siphongsingdagi maroibi I pausing myamna thamjagi ahanbada naharolgi thautang poksidagi lokpasaraga enforcement director in report kaukre senja thumjagi mayakti enforcement directorate na satharakiba investigation gi sarum oina hokiba august nipanda impal municipal corporation gi mayor thabak sudana yamlaba senpam kya lakthoki haibagi asabo wathu oiriba gangmai gaidon rongmai alai jiji rongmai da thabak sunaba sinakiba contract work singa mati magna pangthokiba thabak singa dugi chapsa report pikhalanaba khangalakre enforcement directorate ki assistant director M Shivanandana impal municipal corporation gi mayor da tharakiba sirol aduda hairibana impal municipal corporation gi ex corporator gangmai gaidon rongmai alai jiji rongmai gi mathakta IPC की मरी लेने प्रोविजन सिंगी मखार FIR अम रजिस्टर तौरे लोइनना जुडिशियल कस्टडी रिमांड तौखरे प्राइम फेस एविडेंस सिंग अदुना मनी लॉन्डरिंग केस त मरा लेरे हैबिगी खुदंग फंगबा ताराबदी PMLA Act 2002 की मतुंगिना दंडी फंगे ओइ मरम अदुना इंग्लिश सिंग निगा तरागा तरुक की जनवरी दगी हौजु फावबी ओइना इम्फाल म्युनिसिपल कॉर्पोरेशन पांगथोकिबा अमदी issue तौखिबा contract work order gi details sing haibadi thabak maming work order amount sanction amount contractor gi maming thabak sing adu gi hausuk oiriba phibam payment gi details sing adu piraknaba khangali enforcement directorate ki maikaidigi prevention of money laundering act 2002 PMLA gi makhada ex corporator z guidance wrong ma yauna impal municipal corporation gi corporator amasum official kharagi mathakta investigation sathaba hore maram aduna haidiba details sing adu athuba matamda submit tawgadabani later asi PMLA 2002 gi section 54 gi makhada issue tawbani haidi atopa pawmadana Rahul Gandhi photo amadi dharna gi oina yamna phai Congress party gi oina di afaba oidi Gulamani Azam Rahul Gandhi photo amadi dharna gi oina afaba oi adubo Congress party gi oina di afaba oidi haina handakta Congress thadokraba veterans politician Gulamanbi Azana India Today ga satakhiba interview amada phongdokre Gulamanbi Azana saiyang khairom sumna Congress party gi loina duna lakhiba sida Rahul Gandhi na consultative mechanism muthakhibana maram oiraga party asi election da amuk hana halakpa ngamdabagi phibam da leire masida kanada maral sigadabano haiba tarabadi Rahul Gandhi da siba tabani amasu maramdi mahana Congress party bu fagana bu hona badamatik chawa khongthang sing paikati Rahul Gandhi na semgat sagatpagi thabak singda focus piba ngamde adubu public rally amadi dharna na singba pangthokpadadi aphaba oiri Rahul Gandhi natragana ma ki security guard amadi PA na singba singna warep lawi mano organization asi semga saganaba honaba thabak thoram singda thawai yaude English singani ga taraga mapan gi Lok Sabha gi election campaign da azana haihibada Rahul Gandhi na Prime Minister Narendra Modi gi mayokta Saukidar Sor gi agenda adu magna yakidre Saukidar Sor he haiba wayesi public meeting kudimakta election gi issue wa biaroi Saukidar Sor gi agenda adu magna yati posagi mamol tan khalakwa amadi thabak phangdabagi samaisha hengalakliba sigi matangda haikibada ariba sauba party sida laiba leaders singna Congress ki muktabar sogali magna agenda sing du thabakta ontok pamde Congress ki leaders sing bu nam thak tawgi thawong sing sathai haina su Rahul Gandhi bu moral sikhi makasa tarak poina to pa paw khrana Kejriwal na Delhi ga New York Tokyo ga sangdamna bi yaroi Assam Chief Minister Twitter sa tharakpa sinkang zaida Assam gi Chief Minister Himanta Biswa Sharma na Delhi gi Chief Minister Arvind Kejriwal da magna mari lairabadi Delhi ga New York amasum Tokyo ga sangdamna haiki Delhi haibisi India gi kunung oina lairakpa si Mughal singi matamdagini Kejriwal na Delhi bu New York amasum Tokyo ga sangdamnagadabani madugi muhutta Guwahati amasum Shillong ga sangdanampham thokte Delhi da laiba resource singumna laitrabasu Assam gi Chief Minister na school lising nifu salairi Kejriwal na salairi bi school na lising amaga sani khaktana ki magna makha taki bida Kejriwal bo Assam da lakna ba invite tawba pami magna Manish Sisodia bo invite tawkre ma court gi notice masu phangnamgani khali masana lakpa pamlabadi Kejriwal su lakadabna ki wapamasi state anigi Chief Minister singna Twitter education system sing makoi gi state satnaribagi matangda sinkangjai chatakraba matungdani hariba wapumadugi wahaudi Assam government na result phajadaba school kunthraga mari thingjinana warep laukibagi paw matungdani
ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯦꯖ꯭ꯔꯤꯋꯥꯜꯅ ꯁ꯭ꯀꯨꯜꯁꯤꯡ ꯊꯤꯡꯖꯤꯟꯕꯒ ꯁꯣꯂꯨꯁꯟ ꯑꯃ ꯅꯠꯇꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯀ꯭ꯂꯦꯝ ꯇꯧꯈꯤꯕꯗ ꯀꯦꯖ꯭ꯔꯤꯋꯥꯜꯅ ꯃꯤꯉꯣꯟꯗ ꯃꯣꯠ ꯄꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯣꯝꯋꯥꯔꯛ ꯅꯤꯡꯊꯤꯅ ꯇꯧꯒꯗꯕꯅꯤ꯫ ꯀꯦꯖ꯭ꯔꯤꯋꯥꯜꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯗꯤꯜꯂꯤꯗ ꯆꯍꯤ 8 ꯂꯩꯉꯥꯛꯄ ꯃꯇꯝꯗ ꯑꯅꯧꯕ ꯁ꯭ꯀꯨꯜ ꯀꯌꯥ ꯂꯤꯡꯈꯠꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯁꯥꯝ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯅꯧꯕ ꯁ꯭ꯀꯨꯜ 9,710 ꯂꯤꯡꯈꯠꯈ꯭ꯔꯦꯁꯨ ꯍꯥꯏꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃꯗꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯀꯨꯝꯒꯤ ꯅꯣꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯨꯕꯗꯒꯤ ꯊꯣꯛꯂꯛꯄ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛꯀꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃꯗꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯃꯤꯅꯤꯁꯇꯔ ꯁꯦꯔꯤ ꯔꯍꯃꯟꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯆꯥꯎ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯨꯛꯇ ꯊꯦꯡꯅꯗꯕ ꯃꯑꯣꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯤꯡ ꯏꯄꯥꯛ ꯑꯃ ꯑꯣꯟꯈꯤꯗꯨꯅ ꯏꯁꯤꯡ ꯆꯤꯡꯊꯣꯛꯅꯕ ꯑꯀꯪꯕ ꯂꯝ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯏꯆꯥꯎ ꯊꯦꯡꯅꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 39ꯗ ꯑꯋꯥꯕ ꯅꯪꯍꯜꯂꯤ꯫ ꯏꯆꯥꯎꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 1,000 ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯏꯆꯥꯎꯒꯤ ꯏꯁꯤꯡ ꯍꯟꯊꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯀ꯭ꯂꯥꯏꯃꯦꯠ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ ꯀꯌꯥ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯟꯖꯦꯟꯅꯕꯒꯨꯝ ꯂꯩꯔꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯛꯄ ꯏꯆꯥꯎ ꯑꯗꯨꯅ ꯌꯨꯝ ꯂꯥꯈ 3 ꯂꯣꯝ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯨꯟꯁꯨꯟꯒꯤ ꯏꯆꯥꯎ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯣꯚꯤꯟꯁ 4ꯗ ꯑꯋꯥꯕ ꯊꯣꯛꯍꯜꯂꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯣꯞ ꯀ꯭ꯂꯥꯏꯃꯦꯠ ꯑꯣꯐꯤꯁꯤꯌꯦꯜꯅ ꯄꯟꯈꯤꯕꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯥꯊꯤꯔꯕ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯃꯥꯡ ꯑꯇꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯗꯨ ꯗꯦꯀꯦꯗ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕꯅꯤ꯫ ꯃꯇꯝ ꯁꯥꯡꯅ ꯍꯤꯠ ꯋꯦꯚꯁꯤꯡ, ꯎꯃꯪꯗ ꯂꯃꯩ ꯆꯥꯛꯄ, ꯈꯪꯍꯧꯗꯅ ꯏꯆꯥꯎ ꯊꯣꯛꯄ, ꯑꯆꯧꯕ ꯎꯟ ꯃꯇꯨꯝꯁꯤꯡ ꯂꯩꯕ ꯄꯥꯠꯁꯤꯡ ꯁꯧꯗꯣꯔꯛꯄ ꯀꯌꯥꯅ ꯑꯋꯥꯕ ꯅꯪꯗꯨꯅ ꯂꯥꯛꯂꯕ ꯃꯤꯌꯥꯝꯗ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕꯁꯤ ꯗꯦꯀꯦꯗ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯔꯕ ꯃꯨꯟꯁꯨꯜꯅ ꯂꯦꯞꯇꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯑꯁꯤꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯇꯦꯟꯇꯪꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯌꯨꯝ ꯑꯃꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯅꯃꯥꯖ ꯁꯣꯟꯕꯒꯤꯗꯃꯛ ꯌꯨꯄꯤꯗ ꯃꯤꯑꯣꯏ 13ꯀꯤ ꯃꯊꯛꯇ ꯀꯦꯁ ꯂꯧꯈꯠꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒ ꯑꯌꯥꯕ ꯃꯥꯡꯖꯧꯅꯅ ꯂꯧꯍꯧꯕ ꯇꯧꯗꯅ ꯃꯁꯖꯤꯗ ꯅꯠꯇꯕ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯅꯃꯥꯖ ꯁꯣꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯨꯕꯒꯤꯗꯃꯛ ꯃꯨꯁꯂꯤꯝ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏ 13ꯀꯤ ꯃꯊꯛꯇ ꯌꯨꯄꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯅꯃꯥꯖ ꯁꯣꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯣꯔꯥꯗꯥꯕꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯗꯨꯜꯍꯦꯄꯨꯔ ꯈꯨꯡꯒꯪꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯗꯤꯋꯥꯂꯤꯗꯒꯤ ꯖꯤꯑꯣ 5G ꯍꯧꯗꯣꯛꯂꯒꯅꯤ꯫ ꯔꯤꯂꯥꯌꯟꯁ ꯖꯤꯑꯣꯒꯤ 5G ꯁꯔꯚꯤꯁꯁꯤꯡ ꯗꯤꯋꯥꯂꯤ ꯀꯨꯝꯍꯩꯒ ꯂꯣꯏꯅꯅ ꯍꯧꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯇꯦꯂꯤꯀꯣꯝ ꯐꯥꯔꯝ ꯑꯁꯤꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯤꯂꯥꯌꯟꯁ ꯏꯟꯗꯁꯇ꯭ꯔꯤꯁ ꯂꯤꯃꯤꯇꯦꯗꯀꯤ 95 ꯁꯨꯕ ꯆꯍꯤꯒꯤ ꯖꯦꯅꯔꯦꯜ ꯃꯤꯇꯤꯡꯗ ꯇꯦꯂꯤꯀꯣꯝ ꯐꯥꯔꯝ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯖꯤꯑꯣ ꯁꯔꯚꯤꯁꯅ ꯗꯤꯖꯤꯇꯦꯜ ꯀꯅꯦꯛꯇꯤꯚꯤꯇꯤꯗ ꯆꯪꯂꯛꯄꯒꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯇꯝ ꯑꯃ ꯂꯥꯛꯂꯦ꯫ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯤꯛꯁ ꯕ꯭ꯔꯣꯗꯕꯦꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯐꯪꯍꯜꯂꯒꯅꯤ꯫ ꯖꯤꯑꯣ 5Gꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯤꯌꯥꯝꯅ ꯄꯤꯔꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯍꯣꯡꯕ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯝꯕꯥ ꯂꯩꯇꯅ ꯆꯥꯎꯈꯠꯂꯕ ꯗꯤꯖꯤꯇꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯁꯨꯡ ꯁ꯭ꯃꯥꯔꯠ ꯍꯣꯝ ꯁꯣꯂꯨꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯅꯧꯕ ꯌꯨꯝꯊꯣꯡ ꯃꯤꯂꯤꯌꯟ 100ꯗ ꯐꯪꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯅꯧꯕ ꯖꯤꯑꯣ 5Gꯒꯤ ꯁꯔꯚꯤꯁ ꯑꯁꯤꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ, ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯈꯨꯡꯒꯪ ꯁꯍꯔ ꯍꯥꯏꯕ ꯈꯥꯏꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯔꯕ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯒꯅꯤ꯫ ꯃꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯊꯧ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨ ꯃꯦꯟꯈꯠꯄ ꯉꯝꯕꯒꯤ ꯃꯊꯛꯇ ꯃꯥꯂꯦꯝꯒꯤ ꯃꯥꯔꯀꯦꯠꯁꯤꯡꯗ ꯗꯤꯖꯤꯇꯦꯜ ꯁꯣꯂꯨꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯧꯍꯟꯕꯁꯨ ꯉꯝꯂꯒꯅꯤ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫